Kurumjiri ISTV pau miyang tabiri besimbu taram nokjiri ahan badamaru bapau. Humpuga mapal suba bana mahosab lisingani taragani pagi thoram mafam kaya da panthok nakrai. Amadi MSF ki Vice President Jugeshwar Mishri ki matangda police ne sport inquiry tathabhaukrai. Hausi pau santong pijari. Humpuga mapal suba ban mahosab lisingani tara Nepal ngasi chingi district ta han ba pangthok poina Ukhrul ge St Joseph College ki conference hall da pangthokrai. Forest Department na Sindhu na pangthok ki bethormadu da Forest and Environment Minister T. Shyamkumar, MLA Kasim Basum, MLA K. Laishio amade Ukhrul gi ADC ki chairman K. Diction na maroi ba miyosing oina sarugyaki. Wangang kiba singna phongdok na kibada forest ki lambu ngakchen bahibasi isa khakta ki kanaba natana malem gi environment kanbada mateng oigani mairoi singna su ekhoi gi forest kannanaba achobu thodang lohaningi state ki function kaya imphal da pangthok lambadu hojikti state function ama oiriba ban mahosab lisingani taragani palbo Ukhrul da pangthok pada apen ba poi haiba wafam sing thamlaki. Forest Minister T. Shyamkumar na miyam na wangak shenduna thambagaloina na ising likna siznaba tangai fade mipung khudimang na forest kannana bhonabada achobu thodang lomina si haiki. Purpose of celebration is Ukhrul na pangthoi kanibino. The youth always today the futures of our nations. Festival is pangthoi na ko lona ma ko thambade power. According to see why this celebrating such kind of festival in Ukhrul. In this celebration, conference hall, very popular matter. Koi mind koi thota. Yes, koi thadabiyati. Koi na koi ki amang tangay ba. Only world universe or worlds. Sikat na koi may mga dabiyan lang. May mga sila mga dabiyan kasi only this sikat na. At yung mga planning na koi may mga dabiyan. Tharamadu ki tungda minister na luchingduna Ukhrul ge St Joseph College ki campus ta uchara kaya suthaki. Bisnupur Forest Division na susinduna Khoijuman Laijingda Global Science Club Khoijuman ga khushamnaduna humpuga mapal suba ban mahosab lisingani taragani pal ki thoram pangthokre. Tharamadu Manipur Pollution Control Board ki chairman L Radhakishore, Principal Chief Conservator of Forest DJ and Anand, Bisnupur ki DC Pawan Yadav, SP Hobson Sapam yauna official kaya na sarugyaki. Tharamadu MLA Radhakishore na luchingduna uchara kaya suthaki. MLA Radhakishore na haikibada sarkar asina chingi mafam yauna tongan mafam singda uchara marang kaina thana na bahonari haiki. Humpuga mapal suba ban mahosab lisingani taragani palga mari lenana Forest Department amade Joint Forest Management Committee Luang Sangbam na sinduna Luang Sangbam Reserve Forest Area da agar maru thakre. MSF की वाइस प्रेसिडेंट वैरंबा निंगथौजम जुगेश्वर ना ममंग थागी तांग कुनगनी थोई की नुमिदांग पुंग तरारोम ताबा मतमदा रॉयल इनफील्ड अमा थौरगा लाकपदा कुमन लंपाक ISBT मेयादा कार अंगोबा अमना थोमजिलंबदगी लैखिदबा थौदोक अदुगी मतंग दंगसी पुलिस ना स्पॉट इंक्वायरी चथाबा होख्रे. पुलिस ने इंक्वायरी चथाबादुदा खुराई केंद्र के MLA L सुसिंद्रो सुसरुयाकी जुगेश्वर बो गाड़ी न थोमलंबनी हाइरिबा खुमन लंपाक ISBT ममांगदा थौदो अदु मतौ करमना थोकिबनो हाइबा पुलिस ने यंगसिनकी. अमरोमदा गाड़ी न थोमजिलंबदगी लैखिदबा थौदोक अदुदा चेनरिबा कार अमदे गाड़ी अदुबु थौरिबा मियोय अदु खुदकता पुथोकदबनी हाइना दावी तौदुना मिसीएसी की मतंगदा सेमखिबा JSC नंगसिसु खुराई चाइथबिलेरक मपादा इम्फाल उख्रुल लंबी थिंगदुना खोंजंग संगसिनख्रे. अथिंगबदु माहेरोय अमदे लाइनिंग लाइसोलगा मरी लेनबा सिंगिदे कोमथोकी.
अमरोमदा थौदोदुदा चेनरिबा कार अंगोबा दुगी मरी मखोंग ताकपा ngamba मियोयदा लुपा 50,000 पीरगनी हाइना मणिपुर पुलिस डिपार्टमेंट लाउथोखरे कनागुंबा सिंगना मसिगी मरी मखोंग खंगबा ngamlabade इंफाल वेस्ट के एसपी जोगेश चंद्र हाउबिजमगे मोबाइल नंबर 9862067893 दा पाउ पीबियो हाइरे पाउ पिरगलिबा मियोय अदुगी मरी मखोंग कनामतदा खंगलोय हाइना पुलिस की पीआरओ ना थादोरपा चेरोल अमना खंगलगली सिंफम लेतबना सोसाइटी दा कंगाउनरब मीगी मसिंग हेंगलपनी हाइना रेवेन्यू मिनिस्टर कराम श्याम नंगासी नोंपोक संजेनबमदा लनगई आरो वाटर सप्लाई प्रोजेक्ट हांगदोपगी थरम हाइख्रे मिनिस्टर कराम श्याम न मखातान हाइखिबदा इसा इसागी सिंफम लेरबदी मसा खक्त नतना सोसाइटी अदु अफब ओइगनी सरकार न तौबंगमदब कया कथोकपगल लोइनना मियोय कयाबु सेनमिटलोनगी लंबी पीबंगमननबा अरुण कुमार गुंबा मियोय कया थोरकलबदी खुंगंग सिंह चौखटलोइदबगी मरम लेते सेल पाइरबसु मियामगी खनबंगमद्रबदी सोसाइटी द लेबगी महाउ यारोय हैकी खुंगंग लिसिंगनी रसुना यांखै लई अदु तंपाक्तना 7,300 लेबा अदुगा सिंगदना लिसिंग अमगा 343 लई अदु ngasi nongpok sanjemamda talem arunna puoga praja gi tawriba thabak magi wakhallon mayambu saruk yahalliba punna sokot minabgi wakhallon se khungang sani ga sumna yankhai sida amamam thogla ga die akoi sarkar su leitaba yaidi em dobu wana de any scheme pangthok kana thaboina wonthok pangamde adubu sarkar su nataba arunna di thaboina wonthuini ngasi nongbok sanjimamdo onthoi sumaina karamba manipur ki village laigeba adu itadi government dai demand hen effectively work tawre ngasi ki thormadu da sarugya kiba lamlai kendra ki MLA KSH Birena Sanjenbam village asi mahausa gi saktam dagi ahongba kaya la hanabagi namak langai ki managing director Arun Kumar bu thagatba phongdoki Arun Kumar na haikibada miyam gi mateng dagi Sanjenbam da karigumba khara di kathok pangamle nupi yaw na miyoy chahum lomda senthok lambi pi bangamle makhata nasu hona khigani haiki khwaidagi masing yam leba sanroi leba khungang oire khwaidagi masing yam thabak pangba khungang hujik punna nupa nupi punsallaga miyoy chani romna chayol ki income phangduna ngasi khungang asida khwaidagi semilon le yam leba khungang haibudo ina oire nei wakhan da chingsen nupi amna kanna hona jarabada lopal sini pan nagi na tarabo tan mungabe asugumba nupi imung amada ahum mari yausula kanda koi kitang sor hondo pogi mami malakpada ina yam nungai phawi admai tawna paikala liba project sing se koi tongan ba education gi paikaning balai tongan ba project khara lai hai ba project si mapung phana paikat pada khwai taki henna mateng pangbiri si khunja sing ni Revenue Department Reserve Forest Area da pata pishile hairibasi chumbra official singi matakta kari thabak lokhalabage haina ISTV news nangasi Revenue Minister Karam Shyam da hangkre ngasi nongpok Sanjenbam da minister na thorom yawba lakpada hangba wahangi paukhumda minister na hojik makki di chapchaba wafam phongdok ningdri wafam asing matang da official singdagi mari lainaba document sing kaukre madugi matungda phangba report ki matungina media da asengba wafam thamgani haina phongdoki Admission opened 2018 to 19. Facilities at IITA. International certification program approved in 88 countries. 100% international and national job assistance. Attractive salary packages. Trained by experienced faculties. Tied up with the reputed airlines. High-tech classroom with air condition and many more. Only institute in Manipur offering international certification in ground staff, cabin crew and diploma in tourism. Be a part of the most luxurious lifestyle. For details, Changangai opposite Imphal International Airport. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. As a fresher, need the select oversee Karawaboy in a Kali, Adobu. Aina Kometa Chalurbatunda, Ozasingi, well experience amadi teaching methods tagi confidence funky amasung need ta live in a talk future experiencing the hygiene body need betawge harabadi hard work dedication and confidence level malta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Jolip 100% natural syrup amasung capsule
यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोकथरकपा तुंबा चाबा यारक्तबा खोंग हांबा नुंगायरक्तबा सिंबु फहनबा ngamba amata ngairaba upaidi Jolib syrup amasung capsule diabetes singidamata Jolib capsule chabiu. My name is Kiwang Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ai ngasi NEET 2018 se top tawba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bu yam karakter. Lastly, I would like to say that I'm a proud Cometians. Baba, Craig John Gidi Tatis College di. Mamal suma pang kuding jamane yo sumang roy pista salabnina. Adu suma takta superlink footing gi offer me amon pirisidi. Tas electric drum no sin bagum na yoti sin bayar. Dudi sanagi mohut yang na sin bayar andre. Breaking matungda amukana taram na ukjari makataba pauda Sagolban Moirang Lerak Machinda Leba Mothers Care Children Hospital and Research Center da angang singi yagi layang mapung phana chathanaba Dental Care Center mangasi hangdokre Thormadu da Manipur University of Culture gi Registrar Longjam Joychandra Professor KSH Bimolana Marweba Mir Singh oina sarwyaki Hospital gi Chairman cum Managing Director Dr. KH Ratan Kumarna Hospital asida lakpa angang singi yagi anaba layang nabagi khudong chaba pinanaba Dental Care Center asi hangdokpani haiki ngang da ki bo pok tana ba tawra ta hona jab concept ne to doctor na fazena develop tawra sigi si khoi even room dagi ambience te exang bada karmaina ngang gi kano legani haibana sing se tawra sterility gi nan bagi adagi skill gi issue me habse karim ta compromise tawdana khoi hangdok pagi ngasi gi khoina si hangdok bangam se ai angang mayam da simba khoina kudol ma pi bangam se masi ai gi thamoi yam haraw pokchei Angang phabani haiba mioi ani khunja singna waraklaba matungda police ta sinarakre sokpadagi hospital da laikanakre thaudosi cycle sub division gi manung chanba T Chalfai village amade ihai gogang village dagi ngarang ahing longyai da khunja singna pharaga waraklaba matungda police ta sinarakibani Bisnupur district ki manung dalai ba tongan ba nisana laisura ba mioi singna nisada ki lapthok janaba numit taraga mangani ki oiba lemna laing bagi camp ama moirang phiwangbam laikai dalai ba de addiction camp ta pangthokani hairi Khungang chasi haiba mission na hiram kaya da sothaduna lairamba praja singa madi khungang singda chauna kana ba phangan ba hore haina Manipur Legislative Assembly ki Deputy Speaker Kongkham Robindro na ngarang Mayang Imphal Kendra da Imphal West District Administration ki meeting makada Phawbak Chau Sengmaijin Gram Panchayat na sindra pangthokpa khungang chasi mission gi thorom da haikre SDO Wangoi ZEO Wangoi amadi BJP Mayang Imphal Mandal ki President Irom Rabi yauna mioi kya na saryake Phawbakcha Awang Junior High School la pangthoki ba thormadu da mairoi singi oiba layak pachangdam naba amaso pangthoki scheme kaya gi makhada kanaba sing praja sing da phanghanke Deputy Speaker K Robindro na BJP sarkar na khungang da lairiba miyam na department sing da chatpagi mahutta department sing na miyam gi thongal da leptuna mission na sigi makhada kanaba kaya phangan bangamle haiki Kwatha khunjau da chatkiba tha ama ani asida khonghamba madi lok laihok tawbaki layong sing chatharakli hairi Primary Health Center Moregi Medical Officer in charge Dr. Santi Kumar gi meeting makhadanga se Dr. Nurul Habib amade M Pradeep Kumar na Kwatha khunjau da leba Primary Health Center da lem na laing bagi camp pangthokre Dr. Nurul Habib na Layong asi ayamba loina manabana thaknaba isingdagi oirambayai haiki Kwatha Village Authority ki member A Budhi Meitai na phongdorakpada sandorakli ba laichat asigi matangda mari lainaba department amade sarkar na midyang changbi haiki Lok lai ho asing basi khoi khungang asida tha amagi mamangdagi chatrak pawre maram maduna hoje khoina khwaidagi pamjari bidi sarga gi maigai dagi haibudi ithalong tha abachu athuba matamda Aide kotha khungang asida miyeng tabina na ba sarga gi magai disu nising jari Hozilo islapad maru ba pau amuka na pijari
Humpuga Mapal Suba Ban Mahotsav Lising Ani Taraga Nipalgi Thauram Mafum Kayada Pangthoknakre. Amadi MSF के वाइस प्रेसिडेंट जुगेश्वर मिसी की मतंगदा पुलिस ने स्पॉट इंक्वायरी चथाभौख्रे हौजिक वेनदे आईएसटीवी ने पिजब पाउ मतंग से लोजरे मियंग ताबी बसिंगो अमकाना खुरमजरी